Kamjong District Indo-Myanmar border nakna leiriba Kasung Village India gi khulni haibagi khudamoiba chakthung amata fanghodri. Oil pump singda thau piba lab khibadagi petrol gi mamal black ta liter da chamaga kunthra dagina chamaga yankai fawba yonare. Lengak hek sembaga one family one job ki makada imung khuding gi senthok lambi piraga irang na sanmetlon sokhalibase menkhatna ba honarakani haina lamlai kendra gi MLA KH Bomchana haikre. Kurumjari STB Pau meeting tabir basim gotaram nokchari Pau shandong na pijari. Indo-Myanmar border pillar number 1920 amadi 21 da leiriba Kamdong district Kasung Village India gi khulni haibagi khudam chakthung amata fanghodre. Chatri khulenda gi Kasung yoba kilometer tara manga rom sangba lambi PMGSY gi makhada lambi semle hairagasu ningtham thada gari puthaba lambi oihori nongju thada di khongna chatpa fawa khudong chadaba lambi oihori. Ngamkhai ngakliba khul asi miyoi bana khundaba yaba khul amagi mami ta hodre hiramasida paudamama. STB ki team na 2019 akhoi agi yet om da uri ba jina laitin nong phai thang bu gi nakan na leiba humba kasau phung hai ba khun na du yorga hai ba lam adu gi lambi thongi phibam ngam khai ga taina ba da leiba khul adu gi phibam pawdam bu matam adu jura haina gi kai gi damak ta lapna satlarga pawdam muri bano hai bu wafam adu ngasi phaw da phuyar kendra gi MLA na phongdok piram gi matung na ngasi phaw da kasu phongje afawa lambi pi ba ngam da ba khoi hujik aina lepi pham sinna India gi haitar Manipur gi ngamkhai gi aroiba khun kasung haiba khun duni masi khun se som gi chingsi gi nakan lomda di Burma oina haina ra adubu sidagi chingsi hek onthaba makha se India gi lamni Manipur gi lamni sida hujik akhuna la iba lambi sidi PMGSY lambi ni tikadar contractor singsu fajan su sudi adum yana ba chatpa adu yam hairamni ira su pire chatla su wari sanare complain su taunare hujik phawa amta adi diban kwai dagi son graba mathau tawdraba department oina ureba akoi 250 km cha PMGSY gi saruk hek yobaga chatpa yade PMGSY ni khangeba thongne kalbat sabne mogi cement kanu ratio phajan su maintain tor kau da loin ta le gari jabti le mukhun ho le maintain taw central gi sponsored fund mayam lakpo du fund lakte ai uji pho bhap ta bale maintain taw de amrak sare maintain taw PWD har nun leibak hujik ching anauba lambi kakpo khakta ta interest le department gi officer mayam su lambi anau kakpa aduna paisa khare le ma adu khakta taw akhoi lambi si kuireda akhoi meida kai no gi sanalu thongdo ising chawbo gi lo thokbu gi khundigi thokpa yadwa nahan October November 1st week da akhoi JCB wire ko akhoi ni semne ba lambi si mokoi contractor sing na keno loba thika lobi si tabak phajana paikhat da ko adu akhoi ni su DC su high grade DC ni su mateng pangli pangai doga mokoi contractor sing su nahan semje hain lagra tabak du relation traga han khaba ko ngam khai ngak phai imphal le ngam khai ngak pro ukhul le ngam khai ngak pro AC da fan gi makha da kano sing du mayam gi makha da sida network su phade sida mai su lakte lambi su yade sida ngam khai ngak isi moini nungai ba mpham da sorok phabja mpham da mai le pham da pham ga ngam khai ngak ha chi oidaba ne ba aduna si moina thado la adi Manipur hai su kai le honi ukhul ga kamjong ga imphal mayon dungai Manipur du ta de office da assembly da Manipur launa oiroi development si equally distribute togadamni paisa thada ning dabagi karno development purak ning dabagi moi khak chaning bagi alam su lawrasno haibi type ta sida boundary fencing tawgi dawre hakti hoje si fencing tawde hona kamjong da mina border fencing tawgi la an Assam rifle phaw border phaw chatning di Assam rifle singsi India gi border ngam khai ngak panati moi di Burma gi ngam khai ngak palak aduna si phajan khanthaba darka ore habji haini ngam khai paring da leiba khun sing asi nungai tana ikhona akhoi gi ngam khai ase sep oina leire haina khan sunya yaroi border pillar ahum leiri base sayet aba
border pillar haiduna MLA na yamna phongna haibu wafam asi ngasigi lengakna ekoi ngasigi mihut khudingmakna khanaraga thungyar kendagi MLA khattara inthokpun natana lairiba MLA yangkhai mapanna asi miyeng changaga akoi Manipur gi ngawkhai je masi kaibe ade asomni hanjalibje karamna kanada haraga lawbu yagadagi habdu tana haningi ISTV pawgdamukta ajit lahak thawung loinana pawgdam jariba ningtakam sana jawmi tai kasum bilai ISTV news Oil pump thinkibadagi petrol gi mamal black ta liter da chamaga kuntra dagina chamaga yankai fauba yonakre petrol black ta yonba dukan singda mina yomsinduna thau hanaki haukiba numit kharani gi mamangda petrol pump da bomb thamlamduna aki akhang nanghalamba yaningdaba phongdoktuna oil pump sing ase thau piba lepkhibani petrol pump da bomb thamlamba aki tuzungba piba yaningde piba ngamloidaba donation natraga demand tobigano punna hingminna se khoi entrepreneur for public service oiriba singbo muthatke hotna bigano government na fixed rate yonbani MRP dagi hena yonba yade haina thaduna thetki ngarang amasung nahansu oil pump sing total shutdown lekibadagi hangna khidaba aduna su hena thaugi khudong chadaba si thokpani haiki Amaronda Kaikolda Laiba Ibudau Pakhangba filling station gi toilet ta masakhang daba singna bomb thamjilamba bu yaning daba phongdoktuna Manipur gi tampaki mafam singda hangliba oil pump sing thong londuna yaning daba phongdokre oil pump mapu amaga pangmi kharaga unaba amada phongdorakpa gi matung ena kanana karigi damak bomb adu thamjilamba no haiba khangdri pump khuding makta puba thangba ngamloidaba demand sing lakle masina maram moiraga oil pump hangjoriba singda chauna awaba mayokna hale oil pump chalariba sing laingak na piba apikpa margin price samada lepa mamalda oil pump tawbani atai pochai yoliba gumna hengat ningba mamal hengat pa yadaba amani Manipur da chahi sujilaglaba irang asina thau yon bagi chang asi chada yankai hena hantakrabani matam gi oina CSO sing laiba ki thabak toriba singna laiba ki damak mateng pangbina baharakpada mateng pangduna sulakli adubu akanba paisa akaknaba paisa masing panduna pigadabani haiduna akanba demand lakpa asidi oil pump sing hangwada achauba awaba oiragani maram maduna ngasigi protest asi tawani makhatana akaknaba demand natraga pressure pirakpa leptrabadi oil pump sing matam pumbagi hangdabagi firep lawrakpa yai haina su phongdokhi Irang thokra matungda duke mate koi volume su hana leiramba volume dudagi 50% hena sales se handagrabneba Manipur da leiriba CSO ero amo ero kaimba ID matang gi oina dum happa ngamba donation na dum happy ona lai do koina dum angamba dum hapsei aduga hozik maru oina fix oiba sidagi hena si hakadabni haba sumda demand kanna laksan bazidati akoina sida run tawrokpa matamdasu awaba masa ama oirapa aduiduna akoina mayamsi noma khaktang de akoi day 13 je protest tawminasi ana akoi pam mayamsi punjalaga day 13 je akoina protest tawjabne karigumba akoina akoi da governor da akoi pam da thingnariba mayamjingjigi oiba akoi memorandum am dipisangre day 10 da ado hoji phawpa akoi amutang appointment amutang pibiyo akoi mayam tawra akoi gi wariba akoi gi thingnariba mayamsingsu amutang haijegen adubu masigi sapsaba hoji phawpa kawrokpa khulakpadi leitriba aduga akoina appeal tawningi sina mayam public tazu kaino tawbasitazu mayamse wadi loi akoisu wayanadi akoisu suffer tawi mayamsu sigi thong thingbasina wabadudi akoisu khange adubu akoigi da leiriba demand tawriba kholiba mayamse sigise ka hena cancel apo itarti day 13 gi hairambase sigise makha taba da koi hena cancel laga pura koi shutdown tawbugi wawba koi adugi khongjang changjalapaju yae namasim ka ai thamjani Athubada lengak semnagani lengak hek sembaga one family one joki makadai imung khudingi senthok lambi piraga lana maram oiraga samilon sokliba si menkhanana ba honarakani haina lamnai kendragi MLA KH Sribomchana phongdokre wafam asi apun baning sing marupna sinduna nungoi awang lekai community holda pangthokiba ahal oiraba sing amadi lukrabi singda anirak suba oina khudol pibagi thoramga mari leinana phongdokibani thoram aduda apun baning sing maruke president Sanasham Ibotomba nungoi awang lekai village development committee gi secretary KS Inaucha Women Development Association ge President Y Bila Secretary S Mikoibina chingbasu sarukyaki
थौरम अदुदा अहल ओइरबा नुपा नुपी अमदी लुखराबी निफु मरीदा खुदोल पीखि थौरमगा मरी लेनना MLA KH Ibomchana मखा ताकिबदा हौजिक लैरिबा इरांग असि तंगदु लैताबा पुरकननबा सेंटर न कना होटनदुना लाकपनी डिसेंबर 13 दा BJP MLA पुमनमक दिल्लीदा कौरकलिबा असि लेंगाक सेमननबा वा खनबगी सोइदन ओइगनी हाइखि थेंगलाबदा मथंग चहिगी फेब्रुवारी 13 गी ममांगदा लेंगाक सोइदन सेमनगने लेंगाक असि हेक सेमबगा हाना लेंगाना लैरिङैदा पाइखतनबा थौरांग तौरंबा वन फैमिली वन जॉब स्कीम पाइखतुना युमथोंगी ओइना सेंथोक लंबी ओइबा याबा सिनफम खंदोकमिनगने ngasi ahalsingda angamba khudol piriba asi ahalsingbu ikai khumnaba utpani mama mapa singna macha singbu mi oinaba semnaba matungda ahal oiraklaba mama mapa singbu all age home da thambagi fatraba chatnabi ama lakliba asigumba thoram toina silabadi manghan bangamgani haiki Delhi da hayang silao aduga tantara mari da meeting ma tawni ai India government na kawe ai na thajabada miyam na khanba mi hu na same government do halakani na khali hujik shoi ba semilong sing phaganaba ari lokasi ke dosige hai ba khanara basigi manunga kunu mamada thaba ama piba hai ba scheme ma yawi sarkar gi department gi thabak to ban bagi wala lai ni be unamak se senthok kami am sembi bai tari hinne na kunu na hai ba sin dhamjing do yenga kana koina madugi asangbo pesa do sarkar na piba madu manunga samai manunga kunthana singoi da aruba atei ne lo gi da adugumba scheme na jimba mayama khanaramba lai Manipur State Legal Service Authority amadi High Court Legal Service Committee amasung District Legal Service Authorities kapuna khusamnaduna chahi amada marirak pangtholakpa handak chahi ge listing ani kun manga ge National Lok Adalat loisinbagi thoram Lamphel Park Court Complex ta pangthokre thoram asi Manipur gi district khudingmakta pangthoknaki Imphal East amadi Imphal West ki oinasu Lamphel Court Complex ta pangthokiba thoram aduda Justice M Sundar Chief Justice High Court of Manipur amadi Patron in Chief Masal Sana Luchingduna yengsinki thoram aduda High Court of Manipur gi Justice Guneswar Sharma amadi Manipur State Legal Service Authority ge Member Secretary Alek Muivana susarukya ki Chief Justice na luchingba team aduna ngasi bench ahumda chathariba Lok Adalat ki fibam su yengsin ki thoranga mari lainana Justice M Sundar Chief Justice High Court of Manipur amadi Patron and Chief Masal Sana pangthokliba Lok Adalat asi mari raksuba Lok Adalat ni masi Manipur ge Judicial District mapanda pangthokpani Lok Adalat asagi manungda cases kaya ama loishinduna party animaki yanagadaba mawongda wayal pibane Lok Adalat asi yamna niyom chumna transparency laina Manipur State Legal Service ke temna pangthoklamba ubasi peningai oi Lok Adalat asina panduna lairamba amadi yanadaduna lairamba case ayamba loishinbada chawna mateng oiragani haibagi thazabale haike have ensured that as regards banks, financial institutions, officers who have the mandate to settle here and now are present so that there is no further delay. And the present Lok Adalat, I think, is proceeding in a very brisk pace and the team is doing its best. By the end of the day, we are hopeful that we should be able to settle more number of cases and also cases of higher value compared to last year. UPSC exam ki question paper ramite maya yahonnabagi damak mari leinaba singda taksinaba mahiroi singna MP Sana Zawbada haijakre Union Public Service Commission UPSC na lawba Civil Service Examination da mitay mayang na iba ya haliba asegumna exam asima ki question papers su mitay mayak ohena ba mari leinaba singda bukhatuna takshin binaba Manipur optional aspirant Manipur na Rajya Sabha MP Ningthau Sana Zawbala shemba MP ki Delhi official residence ta unaduna memorandum pikre Manipuri optional aspirant Manipur na pisin kiba memorandum aduda palibadi UPSC na lawa Civil Service Examination da Indian Constitution ke Nepal suba schedule chalaba tongan ba regional language singyang na masingyam na ba optional subject singda thabagi ayaba piri adumapu Manipur singi oinati mitay mayek asili singamaga chamapan marifut tarani thoida 8th schedule da chankrabasu UPSC na lawba Civil Service Examination da Manipuri Literature optional paper ki question sing Bengali script oidi haujima candidate singi phangpham thokpa hak phanghandaba tana Manipuri Literature ki cultural amadi identity da sokhanduna
Candidate Singi Marakta Kenaba Mityang Daba Gitawang Chataduna Candidate Singbu Tangai Fadana Bengali script Padaba Yadaba Fibam Dale Heli, Hosicla Riba issue Asaki Matangda MP Ningtau Sana Zawana Raja Sabah Yauna, Ministry of Education Amasung Department of Personnel and Training DOPT da Bukhatuna Takshan BU Civil Serviceman Examination ki question paper Amadi answer Animakta Mitay Mayaki Yahan Nabaki Damak recommend Tawinabaga Loinana Scholarship Academicians Sing Amasung Cultural Organization Sing Unaduna Tana Biduna Hiramasagi Matangda Ayat pa Yaudana implement Tawhana Batabak Paikat PU Memorandum Pishin Balakiba Sing Aduda MP Ningtau Sana Zauba UPSC Naloba Men Exam Ge answer paper Mitay Mayana Ibaya Haliba Asiguna exam Asigi question paper su Mitay Mayak Ohenaba Mari Lainaba Singda Makata na Taksin Gani Habagi Chap Chaba Tazaba PK Ningshin Bayabadi Haukiba Kumja Lisingani Kunhumdagi February Nipanda from Kiba Parliament Session da Rajya Sabha MP Ningtau Sana Zaubana UPSC Naloba Men Exam da Mitay Mayana Thaba Yahan Binaba Mari Lainaba Singda Takshin Balai Krabani Interdisciplinarity and intersection of culture, language, literature and society ki matangda numitni chathagadaba international seminar ngasidagi Manipuri University ki court hall da hudokre Department of English and Cultural Studies Manipuri University nasinba seminar hudokpagi thoram aduda former MP Dr. Rajkumar Ranjan, School of Humanities, Manipur University, Then Professor N. Pramodini, English and Foreign Language University, Regional Campus, Silongi Director, Professor Mausumi Guha Banerjee, Amadi, Department of English and Cultural Studies, Manipur University, Head Professor Irom Gambirsu Sarukyake. Department of English and Cultural Studies, Manipur University, Head Professor Irom Gambirna, National Education Policy 2020, da History, Pol Science, Sociology Nachingba, Subject Yaudabadi, English Literature, Kaltana Research Sobada Mapung Fade, Policy Amma Implement Tauduna, Anobasa Level Samakpada, Critical Thinking Sutangai Fade, Mapung Fava Education System Amma Purakna Bahana Discipline Hibasi Sutangai Fade Haike. Marifu Taruk Suba Nupi Lal Ningsing Thoramda, India ke President Sarukyadona Imasangi Mafamda Kok Nondona Hai Laikat Kiba, Nungaiba Amadi Saktoksaba Fawi Haina Sivasena Manipur State Unit ke President Su Oriba, Manipur Democratic Alliance ke Chairman M. Tombina Fongdokre, Bapu Parada Labor Party Asigi Officer Paumishinga Unaba Aduda, Mahakna Makatana Ngarangi Nupi Lal Gi Thoramda, Sarukyaba Lakiba India ke President ki Mafamda Su Manipur ge Hauzik Oriba Fibam Asagi Matangda, Chief Secretary Amadi Home Commissioner ki Kutangda Memorandum Amasu Pisinkre. Memorandum Maduda Maru and Chahiasi Loitringida, IDP Sing Masamasagi Mayumda, Security Ngak Sanduna Labor Yana Basembiu, National Highway da Maite Community Chatpa Yadana Laiba Asi Yangshin Bibaka Loinana, Chatpa Yadringa Cheragasi da Chataba Yadabanas. Airfare da paisa hena tingduna chatliba asi yangshin binaba takshin kre amadi mathang chahi ge February 12 da loigadaba tengkhang anirak sandoklaga leiriba PR asi loishin biduna anauba lengak ama laihanaba Manipur Democratic Alliance ki political party mapana memorandum adu pisun kibani President da pisun kiba memorandum asi da yauriba warol singachi ga chapmanaba memorandum su Prime Minister amadi Home Minister da pisun binaba mahakna hayeng Delhi gi dama khongsa lagani anauba lengak amagi matang da lamdam asigi BJP MLA Sing Delhi da Kaurakliba Asi, Handakti Soidana Mai Paklakani Habagi Tazabale Haike. Manipur da PR Lakiba Asi Matamadu ki Fibam Yanglaga Tamkibani, Community Anigi Marakta Lairamba Irang Asi, Loishinaba Tamkiba PR ni Haina Loba Yai Haina Sufungdoki. Mafu Tarulak Suba, Aikogi Nupilal Ningsing Thorumgi, Ningsing Kumamda, Bharat ki President Amoina, Mafam Sidak Viraga, Makong no Nahile Kalan Wasi. अखोई पुनमकी चौथोपने हैना आई अदमाइना थमजगे अनिरक सुबा प्रेसिडेंट रूल की एक्सटेंशन से मथंगी फेब्रुआरी 12 ता सही अमग थानी फागदबनी खुशी फौद गवर्नमेंट नम सेमबगी अदुगुमगी पोची लेखाई तादबा सिगी मतंगदा अखोई ऑनरेबल भारत की प्रेसिडेंट दा ngang अखोई मणिपुर डेमोक्रेटिक अलायंस की तोगान पॉलिटिकल पार्टी मापन मेमोरेंडम पिशन ग्रे लोनो अखोई Honorable Prime Ministers Narendra Modi ji, Honorable Union Minister Amit Shah ji da, Hariba अखोई President ji da pikiba adugma memorandum do amukana Prime Minister amadi Union Minister da memorandum do amuk submit tawwa ai hayeng phal thalok sagani.
Government ke employee oiriba aikhoina thamai sangna thabak tawbaga loinana amana amagi mateng pangnaduna puna chakhat minana ba hotnarabadi kanana sunam thabang ngamloi haina mapangal kanba chakhatpa Manipur ma soidana oiba ngamgani haina KFNPD Government of Manipur gi Secretary Oriba and Keda Vartana Haikre Wafam Masi KFNPD Department Asigi Association Achahi Yankai Surakpaga Loinana Department Asida Hana Tabak Toram Laba Amadi Haujina Retire Oiraba Amadi Retired Oigadawa Employees Singi Annual Get Together Come Farewell Program da Haikibani Employee Union KFNPD Manipur Sinduna Directorate of KFNPD Godam Complex da Pangtokiba Toramaduda Director KFNPD K Bono and Momon President Contractor Association KFNPD Manipur Amadi K Dananjoy President Employee Union KFNPD Manipur K Dananjoy Su Sarukya Retire Chakraba Amadi Nauna Retire Chatkadaba Employee Sing Yang Hana Union Gi Taupurama Singda Union Gi Maikade Gi Kudol Pot Piduna Pangtokiba Toramaduda KFNPD Gi Secretary Oriba and Keda Batana Makatana Government Ki Employee Ama Oina Isa Isana Lariba Department Adubu Awang Batakda Pukatana Bahana Baga Loinana Manipur Government ki Makada Lariba Department Kudingma ki Employee Kudingmagna Salary Kaktagi Natana Isagi Department Adubu ay Isagi ni Kalabadi ay koy lamdam asi soidana chakot pa lamdam ama oiba ngamgani amadi chakot na naba honabada ay koy punna amana amagi mateng pangnaduna mangjil thaba Manipur ama oina ba hotna minasi haina makataki 47 departments na masa-masagi matau fazana tolpo matamda state chakot kani kanamta thingmanga moi akoina akoi isa gi ni khallaga na thairaga yumgi thabak tuna maru oi office ki thabak na maru oi de khalakpa matamda koi mutkani koi samas sincerity commitment towards our work masi akoi family thaibedo atung number 1 in logodam akoi punsi da sidage nai thudon hainga leite mayam retire to bikraba ahal ekondai de yam senior oi bakalik wena asi tengbiragleba mayam koina punsi sangna nuaina lebi boiko Tabak Toriba Kudimak, commitment line at Tabak Dominasi, and over Sanglaiba, Mayam Kan Honabu, Tabak Hanga Honabu. KFNPD ki Director K Bono na Department Asida Puna Lamina ba Ikoi Kudimak Nomadi Soidana Retire Tawgada Bangaktani, Tabaktagi Potadringai Matam Masida Ikoi Kudimak Isa Isagi Tabangni Kanduna Puna Tabak Dominasi Loinana, Jahi Kudingi Asiguma Taramasi Union Sinbada Ayat Apan Awa Anata Dab Orisano Hainasu Makataki. Department adu thado sat pai sidi nungodi dum laktor ba ngakani jana tausi government servant amo ri tausi ni thi jana tausi ba sigi message sing asi koi phanaba matam chana ithau taunaba ningthi jana ithau taunaba si ningthi jana hona si adu ga koi kuding ma si koi gi public ki money dagi taxes to dagi khomgalak pa paisa duna koi me am si thagi pension Pangandana Inna Nuaina Koi family Chalai Niko Haibagi Wakalasi Tambiraga Aquina Department Sita Tabak Tozariba se Pazagini Pazada Aquina Luna Ina Nusina Loina Bible Wakal Sita Tamsieva Sigi Messesi Masu Tumsizarava I collecting the Sigi Messesi Pizari Community Health Center Moirangbo Matik Chaba Health Center ama ohenduna Health Center ama ge chap chaba Firstly Pihanna ba haibasi mahaki wasakni haina Moirang ACG MLA Thongam Santina Fungdokre Numit ninigi khongchata Imphal da thunaki by India ge President Draupadi Murmu na ngarang status ge anawa project kaya sangaram ba yaukiba Community Health Center Moirangi Block Public Health Unit ngase hauna bi matung ina miyam da kusinabagi thoram amada saruk yakibada MLA na wafam masi fungdokibane District Health Society amadi CIC Moirang ani na sinduna pangthokiba thoramadu CMO Bisnupur Dr. L. Raichandra MO in charge CIC Moirang Dr. A. Sarojini Devi na thoramapu sing oina sarukyaki MLA Thongam Santina mahagna Moirang ACG MLA oina he karakpadagi AC asida health sector fagarhan ba haibasi mahaki manglani hana rural hospital oirambadagi CIC oina leirakiba health center asida mahakna lakpam matamda awat apatana pik thalaga leiramki adubu ngasidi center asi hanadagi khara safare haiba yare haiki doctor gi awatwa singkhara di mekhatpa ngamle x-ray machine yaramdaba function tawhalle adubu ultrasound gi awatpa asisu numit tarani gi manungda soidana lehelagani haiki hospital gi leiriba building asi matam kuiraba oibana khudong chadaba kaya mayok nariba asisu hausik nauna sagalaliba hospital gi building sing asi mahaki handa kitar manung asida loishinduna sangana ba hotnagani mahaki oinadi hospital asigi building amadi structure sing fahana ba hotnagani adubu Dr. Matik Chana lehana ba sagaliba quarter sing asida Dr.
doctor ningthina leihanduna miyam da health facility matik chana pina na ba hotnabana CMO amadi MO in charge ki thodang oibiu haike mayam pamjariba ultrasound within 10 days da ai marang CAC da ultrasound porang na i hona jarage tuwa tabda G+1 gi akoi la rik sariba hostan si loisinna ba ai tam je rik sahi malai di place da yaragadi innovation ngamna ba i hona jagadi award liba doctor sing pina na ba equipment sing pina na ba award na pa lai rum do khala makhai do su hena phaba CAC boirang ngo porang na ba ai athuba matamda hona jagadi Sarugya kiba MO in charge Dr. A. Sarojini na hospital asi matam kuiraba oibana matik chaba room leitabana staff singna awaba kaya mayok naramba adu ngasi khusina birakliba blog asina chawna mating oiragani haike All Manipur Entrepreneurs Association asinduna Ami gi Nifunithoi Suba Foundation degi thoram Likla campus footpath nilakuthi Imphal East da pangthokre thoram maduda Ami gi president Thangjam Joy Kumar Manipur University gi professor CH Ibohal Maitai amasung Manipur University ki Dr. B. Sanjit Loitong bomna maru oiba president members sing oina sarukya kibaga loinana entrepreneur kayasu sarukya ke thoram madugi manung chana All Manipur Entrepreneur Association ge laikhidraba members sing gi mafamda minute ama tumina leptuna amasung hailai katuna ikai khumnaba utkhi amasung Ami gi founder members sing gi mafamda achamba khudol tamduna ikai khumnaba utkhi makhatana thoram madugi manung chana GK printers uripong na sponsor tawba Ami gi wall calendar ama phongkhi thoram madu the entrepreneur led Economic Model of Manipur and Northeast India haiba hiramda Dr. Bisanjit Loitong Bamna amasung impact of present crisis on MSME in Manipur and its remedies haiba hiramda wangangke thoram maduga mari lainana Ami gi president Thangjam Joy Kumar na Manipur da entrepreneur sungna khudongcha daba kaya thengnari ban blockade sinthalepa asina chingba kaya asina khudongcha daba kaya mayok na hali lamda masagi entrepreneur kaya lairiba asi puning thogat piba mathau tai haina su phongdokhe Mayang Imphal Assembly Constituency ke MLA Kongkham Robindro ke meeting makhada BJP Mayang Imphal Mandal na North AOC da leiba Ras Medicity Hospital ga kusam naraga Ras Health Card ki saba ki program ama Mayang Imphal Thana Awang Laikai da leiba Khuman Multipurpose Hall da pangthokre Card saba ki thoramadu da Ras Medicity ke Managing Director Haubizam Rajan Social Worker Kongkham Manglem BJP Mayang Imphal Mandal ki President Irom Rabi Ras Medicity ki Executive Director Dr. Bijay Ras Haubizam Ras Medicity Dr. Singh amadi Kendra asigi tongan ba mafam dagi lakpa miyoi kayasu sarukya ke hariba health card asina hospital asida layeng ba matamda pigadaba khudong chaba singdi layeng ba matamda apunba tariba senfam adugi 25% taba OPD amasung diagnostic service ta 25% taba amadi pharmacy da hidak langthak laiba matamda 15% tabagi khudong chaba pire scheme asigi oina family members sing taruk faba khudong chaba asi lawba yai Mayang Imphal AC gi oina khudong chaba asi lawmina se haina thoram madu da Irom Rabina Fongdoke. Hariba card si kogi hariba hospital si tai koina any emergency dagi horaga OPD diagnostic pharmacist ki oiba tohan discounts in 25% OPD diagnosis adugo hospital bill loina na 10-15% na kogi pharmacy ki hidak leibu kanda layeng bukanda hariba card si sigi kana ba phangada buni hariba percentage sing si adu hariba card si kogi mogi Ras Medicity ki scheme gi makhada kogi card amada mioi taruk aibadi akoi family member amana head of the family oraga makhada mi manga amaga member taruk na card sigi mapu oi hai card se koi lupa sangwa akoi gi mogi enrollment fee lobuni adu ngasi di honorable MLA Imphal esina akoi chairman ga akoi type tokjara kanda hai se koi mapam sida free of cost ta hai ana laengi akoi lamdam sigi oina pudong chabasi panganda basinjaba sigum bukke mamani Ketrileka Women Development Association amadi Social Educational and Cultural Organizations Segdo anina kusamnaduna Thobal Ketrileka Segdo Lampaki Mera Sangnenda Marifutarulak Suba Nupilan Ningsing Numit Yamna Chamna Lanadu da Tawaina Pontapi Kiba Tonale Rabi Imasangi Mafamda Haikat Lekat Tamsaduna Ikai Kumnaba Utki Tauram Masida Lengbirakibi Kwaidagi Ahal Orabi Imasangda Achamba Kudol Tamjaduna Ikai Kumnaba Utki Loinana Organizer ki Maikaidagi Tauram Masida Sarukyabi Kiba Kuding Busu Kudol Macha Amamam Taud Kudol macha amamam tamduna thoramasi mapung fana loishinke
Manipur Police ngarang Churchanpur PS ki manung chanba Khugadam area dagi khusu khulai kaya marum fagatle haidi khulai sing adudi local metri notary rifle ama pistol magazine ahum 51mm mortar smoke bomb ama stun grenade ama baufeng wireless set ani helmet ani improvised explosive mari nongmai maru tarani thoi pampi gi improvised mortar amani haidi KCPMC unification na khunai gi chana launchat ke mayokta yeng haidaba u haidaba video samnaga social media da thagalai haibagi maral siraduna maduda chenabani haiba nupa nupi adu numit mangani gi manungda lalholup asiga wakhal taminagadabani haidi lona thingkraba lalholup asigi pro chingkhai nganbagi cherol amana lamdam asigi nupi khunai bu awang bathakta thamduna ikai khumnabaga loinana nupi oibigi ikai khumnaba ngaktuna hingnaba hotnaringai cherak asida kanagumba kharana nupi nupa oibagi licha sajat kayabu mangthoknana honariba ase tasengna laibak thibani lamdama sake ina khulaba culture chakcha yuthak phije chakcha amadi lamcha sajat pu hena wangna thakta pukhatna bhotnaringai da khunai asibu karishul laitana khalaga miram ge oktaba oktabi kaya gi matau tamduna kanglai pak asida sumadu gi licha chatminaramba takhelambam tori sahi kone thai apokpagi ming robindro amasung goti mayum priyanka chahi kunmanga apokpagi ming Ji Priyo numit mangani gi manung dalal holup asiga wakhal taminana kadabani hairi karigumba wafam asida thoidrabadi mapun sida ningsing duna lehorakadaba ahak pachairak piragani hairi hojiga temba brema tanglauminase Kwakathil ki class 10 ki revision course lakliba December 15 dagi class haujaragani class 9 amasung 10 ki foundation course kina lakliba January 5 dagi class haujaragani akupa marol ki damak sangai tutorial natraga sangai hostel Kwakathil ningthem kolda lakpiduna akupa marol tanabiu Free varicose veins consultation camp lakliba December ki tarik 19 dagi kun phawba ayuki pung 10 dagi nungthil gi pung ama phawba free varicose veins camp pangthok chagadauri surgery tawdana amadi ahinglek endovenous laser treatment EVLT tawba oibana nabagi chang hantali loinana dakpham sulehende adomna khongda singli chakthopagi layong asi leibiragadi khudong chaba silobi hongnabagi damak Caesar Hospitals Langkol natraga pizariba contact number asida paw phawirakna baganganjari Honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairakdaba amadi kuchu kumen senghallakti khuding maksibu ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Tada Yibe makigano Azab thammo Sigi yumse next Pm-Istv na checksin na laksilaga thamgrabani ne Tadarang se juhar habaga amta kidrabo Asumna mayamna machalbu ngapshan lugum masigi yumasibu asoya ngan kokadabagi next Pm-Istv na ngapseli next Pm-Istv juhar habati ngakthokna na basembani German technology sinamana concrete katokna tinaga matamda kapamul amuk hena hengaladli next Pm-Istv strength is in the quick Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu kudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup break matung makha tarapa pawda Social Audit Gram Sabha Lairan Kabi Kadangban Gram Panchayat ki mifam December 8 dagi na December 10 fawbada Lairan Kabi Kadangban Gram Panchayat Imphal West number 1 CD Block Haurang Sabal Imphal West Manipur Social Audit Agency ki meeting makhada Social Audit ki thoram pangthokre thoram maduda Gram Sabha asida MGNREGS 2023-24 PMAYZ 2022-23 and 23-24 gi makhada sukhiba thabak sing gengshin baga loinana Gram Sabha asida puthoktuna kupna Gram Sabha member singga loinana wa khanakhe thoram maduda Manipur Social Audit Agency gi auditor Yosna Lama Ombudsman Laxman Yumnam BDO Imphal West 1 ke Lukram Herozit DPC Imphal West Keisham Zadumani Amadi Mari Lainaba BDO Imphal West 1 ke Staff ASO Panchayat Secretary GRS Punna Sarukya Minaduna Hiram Kayada Khana Nainakhe CI College Bisnupurna Pradhan Mantri Ansatar Shiksha Abhiyan PM Ussagi Senthang Makhada Numit Humni Chubna Sathagadaba Mushroom Cultivation ki Vocational Training Cum Awareness Samang Asidagi College Asigi Seminar Holda Hudokre
Bisnupur district yauna tongan tongan college ki mahairoi chamarom na sarukyaba training kam awareness asigi nungi oiba waroldi Pm-Istv college Bisnupur gi nodal officer Dr. Kundawam Ingo Chana scheme asigi English ngani kun humdoida India government na launch tawduna college samadi university da tamba mahairoi singda kana bapiba higher education campaign amani scheme asiga manaba English ani tara humdoida rusa launch tawduna college asigi oinasu ka manga sahore masida naha singbu vocational program kaya paikhatuna masabu masana thabak pizana naba scheme kaya yauri hariba scheme sing adudi fish fermentation bamboo fermentation technology candle and incense stick preparation doll making tailoring food processing of fruits and vegetable vermi composting amadi ngasi pangtholiba mushroom cultivation asine maram masina hariba lemhoriba program sing asi silakpada saruk yaduna expert sing dagi kanabal hausi haike ngasigi mirol na kauthoke hotna rubada aikhogi yek salai tarek ki fizol asibu ngakna thamnana ba hotna ba haibasi samban lei sekpil school kumbi gi achet pathazabani haina school asigi founder su oriba Guinness World Record holder moirangthem okena fongdokre wafam asing asi samban lei sekpi school SSS kumbi gi oina December amadagi haukiba school asigi annual final exam numitagi loiba fawba school asigi mahairoi nupa nupi singna inat ki oiba yek salai singi masa gi oiba fizol sing setuna lakiba mahairoi pumna makpu school gi maikai ikai khumnaba utpagi thoramda fungdokibani thoram aduda SSS ki advisor retired vice principal KH Gyanif Usan school asigi principal retired higher secondary lecturer and Ivohal amadi I paugelamda thabak toriba mioi singsu sarukyake thoram aduga mari lainana okena makhatana school asigi mahairoi singna wakchingi ulen marak asida nat ki fizol setuna aikhoigi mangki gatraba chatnabi asibu ngakna naba hotnabada aduki matik mahairoi singbu thagachari makhatana su class 10 gi board ki exam singdasu nat ki chatnabi masagi yek salagi fizol sing setuna metric exam thaba ya hanbina basu mari lainaba department singi pukning singsinjari haike high school living certificate ki board exam dasu mahiroi sing asina nat ki dress setuna board exam asibu metric parikha asibu appear tobada yahanbiyo haiduna mari lainaba sing maru oina department amadi government da ai isamaki pamjaba wakalol asi thamjari ngasigi mirol na khara kauthoke hotnaruraba aikhoigi machu taret ki salai taret ki chada na do sing asibu amuk nahongna na masak khanghanba salai taret ki fizol leithengduna mahiroi sing asina kauthokuraba asibu luraba tanja asida ningsing hanba ase masina nungi oiba ekhoigi maitei macha amo oibagi I adu sengna seli haibasi masina su mayek sengna di hajaning Tripura gi tongan ba district ahumda handak chahi ge marifutarulak suba nupilal numit pangthokre khowai district ke Gauranagar da leiba nupilal mitamda haika leka tamkibaga loinana thoram aduda chief guest oina Ranjit Debarma MLA susarukya ke convener case birolana chair lauraga thoram aduda numit asagi maramda NIT gi assistant professor Anuradha Nomaithemna nupilal gi matangda wangangke numit asiga mari lainana sat samprodi kriton amasu pangthoki Agartala press club ta nupilal day observation asinduna numit asi pangthokpaga loinana nongmagi oiba nupigi convention amasu pangthoki thoram aduda Imphal dagi women social Reformation and Development के President Thokchom Ramanina Chief Guest oiki cultural activist Khetrimayu Madhavi na thoromapu oiraga social activist Kanchan Singha Academy Award Sorokhaibang Gambini na singbana sarukya ke nupi gelup Tripura Manipuri Women Council kauba amasu sem ke Kamal Gata su takhel thangta Academy amasung Malem Ima Kanbalup Makal Kanglei Pangna Sinduna numit asi palan tawki North Tripura District ke Jolabasa da su MSP North District na Sinduna ahan ba oina mari futarulak suba nupilal numit pangthoke thoram aduda Sahitya Parishad ke thoram singna sarukya ki haidi Manipuri in Kolkata na susinduna marifu tarulak suba nupilal numit ngarang numidang Kolkata da lariba maitay nupi humpurom na sarukya do na pangtokre
Manipuri in Kolkata Women Wings na Sinduna Turfology Playground Diaspora Mukundapur Kolkata da pangthokiba thoramadu da MIK Women's Wing gi thomi sing yauna Kolkata da leiribi nupi kayasu saruk yaduna national amadi state song sakpaga loinana football match amasu pangthokki saruk yakibi MIK Women's Wing gi thomi amana matamadu da ima oibi kayana ngasi gi mirol gi damak British single lanthengnaduna mama leba ki damak amadi tungi mirol gi damak khanduna thawai thakiba singbusu aikhoishu Manipuri nupi ama oina makhoi bu ningsingduna ima singda chen khiba mama lebak nungsiba ki wakhalon adubusu ekoi khudingmak na kaufam thokte khanduna Kolkata da leiribi nupi oibi kayana nupi lal numit asi pangthokpani haike ex-SSB Personal Welfare Association Imphal amadi Thokchom Youth Dynamic Association Taida anina puna Sinduna India da Sastra Sima Bal Linkhat Kibage Humpuni Toy Suba Raising Degi Thoram Amadi Manipur gi Oinasu Thawal District ke Thokchom Belesta Ahanba Oina SSB Koi Training Center Hangdok Kibage Humpurak Suba Anniversary ge Thoram ngasi Thawal District ke Thokchom Playground da pangthokre Thoram madu da All Manipur SSB Pensioner Welfare Association ge Hana ge President Su Oiramba SSB ge Retired Assistant Commandant CH Tombi Sharma Retired Deputy Commandant K Suresh Kumar Retired Assistant Commandant M Ranjit yauna Association ke member kayana sarukya ke Thoranga mari lainana SSB ge Retired Assistant Commandant CH Tombi Sarmana haukiba chahi lising amaga chamapan humpuni toy India China ani ki marakta lal tholaba matung India gi border area da leiriba miyambu Indian amani haibagi achetpa wakhalon fawhanaba amadi leiba ki lamkhai ngakpada saruk ya hanaba gi damak lising amaga chamapan humpu humdoi gi December 10 da SSB sem khibane chahi ani gi matung Manipur da su Thawal district ki Thokchom Belesta ahan ba oina SSB Koi Training Center hangdokhibani hairaduna All Manipur SSB Pensioner Welfare Association ke member pumna makta Rising Day asina lakpada yaifa paujal pike Lamlai Kendra ke MLA ke Tribom Sana Kendra se ke manung dalaiba Laikot Faisal ge nauna sagalaba lampaki fibam yengsin kre khongchat aduga mari lainana All Karam Student Union Conference Organizing Committee ke Secretary Angsingam Yaichena January 19 da khul asida pangthokadaba All Karam Student Union Conference ke damak lampak sangatpa ge tangai fadaba lei haike lampak asegi Fazahan Drabadi Thoram Sinway Yaroidabagi Fibam Oibana MLA case Ibom Chana Lampak Sangatpa Horakpani Lampak Sembada Jangadaba Kulai Natana MLA Masana Laktuna Yangshinba Asida Kunjasina MLA Butagapa Fundoke India ke President Draupadi Murmu gi nomit nene Manipur gi khongchara sida lanjanari ba ku kisingda nahona na asaw ba pokhale haina relief camp singda lariba singda penda ba phongdokre tampakta lariba lanjanari ba singdi president na unaram ke adubu kangpokpi ama sungyumlo nariba chingge relief camp singda lariba singi oinadi memorandum ama fawba bisin nabagi khudong chaba pibi khide hari kangpokpi district internally displaced person welfare committee gi wangang loi daina haukipna president ki khongchat asi boycott tawalaite adubu condemn tawi masin Makoida Thamoi Sokhale President Murmuna Sanapati District Chatlaga Kangpokpi Relief Camp Singda Karigidamakta Laktribano Haina Hanke Unlocking Your Blessing Haiba Themda Numit Humni Chathagadaba Manipur Baptist Convention Women Quadrennial Conference sama ngarang dagi Tamai Shaf Division da leiba Liyangmoi Naga Association ke Manipur Center Church da hokre haudokpagi thoramda MBC ke chairperson Tharmichon V Runsang LNBA Center Church Tamai gi pastor M Kaidambau amadi atai church ke luchingbi kyasu saruk yakhe thoramgi saruk ama oina souvenir phongba loinana thoram pangthok lengai manungda tongan ba changdamnaba kyasu pangthokkani hairi Baptist Churches Union India ke annual delegates meeting Nungtek 2 Baptist Church ta ngarang pangthokre meeting aduda Baptist Churches Union India ki chairman Reverend Chinkhiluanang Gonmai amadi secretary Reverend John Kim Pamai na sarukya ke meeting aduda Baptist Churches Union India ki silver jubilee mathang chahi ke December 13 ta Jelayarang Baptist Church Tamenglong da pangthokpa ga loina na Mayapur Assam da sariba guest house ase January 2023 fawbada loishinna ba haina warep nakre Reverend Chinkhoipu Riangmai amadi Reverend John Kim anina resource person oinesu wangangke
Anal naga singamata oina punsin nabagi pandamda unity right among us anal lenrin tanpi dagi lamthakre anal lenrin tanpi na sindona lamthakiba kongchad adu January gi tang kuntareta gi kontra fawba pangtok kadariba kontra nipan suba general conference ka mari leinana chatkibani hari biker yankhairom na sarukya kiba kongchad adu gi matang da stiff convener culture kampana hausik oriba fibam asida anal singamata oina punsin bayam na mathautai haike Manipur na yumbu oiduna state kontra nipan na sarukyaduna Kuman Lampak Indoor Stadium da chathariba Senior National Judo Championship lisingani kunmanga kuntarukta yankainitoi kezigi kamlukta Manipur gi laisang them nungsitoi chanu na Haryana gi Ritu Maithiba pidana gold medal fangba ngamkibata natana Manipur gi ahanba medal account hangdokpa ngamkre Nungsitoi Imphal West District ki manung chana mayang Imphal thana wangkhai lekai dagini mahak Manipur team gi coach oriba A Surjit Maite gi mityang makha mayang Imphal da leriba Brave Boys Association BBA da sanarkiba sanaroi amani haide aroi bedamaro pamuka na pizari Kamjong District ki Indo-Myanmar border nakna leriba Kasung Village India ki khulni haiba ki khudam moiba chakthung amata fanghaudre Oil pump singda thau piba lab ki badagi petrol ki mamal black ta liter da chamaga kuntra dagina chamaga yankai fawba yonare masung lenga hek sembaga one family one job ki makhada imung khuding ki santhok lambi piraga irangna samelon sokhali base menkhatna ba honara kani haina lamlai kendro ki MLA ke Sibom sana haikre Hojik fabugi oina STV na pizza paw matang asal sinjare mideng tabir ba pumna mapo amukhana krumjari